Lakhipuronline puthokchaba March ki tang 3 nongmaijing numit ki Khomjinba Pao tabirasi. Ahanbada maruiba Pao. Rajya asigi atai mafam singa loinana ngasi Lakhipur amasung Sonai dasu municipal mikhal pangthokli. Athauba ningsinglup Lakhipur na sinduna Maharaj Gambhir Singh agi chani ka kuntra mari suba mapok kumon amasung Poilapul da ningthaugi mitam khinkiba chahi ani pharakpagi thorum pangthokre. Lakhipur gi MLA na Tolen Kunda Community Hall amagi urep ing tamkhre. Jiribam Bidhan Sabha ki mikhal ing tap na pangthokre. Vote thadanabagi chang chada 9.5 sino ani oiki. Chahi kutingi pangthokpagum kumsi kumjagi oina Tripura gi meitei khungang singda Basantaras pangthoknakre amasung Assam da miyoi ani khaktada COVID-19 positive oiba thengnakre. Laichada sina ngarang su miyoi amatta sikibagi paw leite. Haujik mapung oiba paw tabirasi. Rajya asigi atai mafam singa loinana ngasi Lakhipur amasung Sonai gi municipal mikhal pangthokli. Kasar jila gi DC Kirti Jolina mikhal ga mari leinaba potlam sing mikhal pangthokadaba mafam singda yahonnabagi matangda Silchar Gop Boys da laktuna yengsinki. Ngasi nongmaijing numit Lakhipur gi municipality na konba mafam gi apunba ward 10 da municipality mikhal pangthokli. Apunba voter masing 8,838 ni. Nipa voter gi masing na 3,495 ni aduga nupi voter masing na 3,496 ni. Polling booth 12 da vote thadanari. Handak Lakhipur municipal mikhal asida ward 10 gi damak apunba mirep 19 na makhoi gi maraibak lep kadawri. Handaki Lakhipur municipality mikhal da punna ward 10 sigi damak Manipuri mirep 3 na saruk yari. Ward number 10 da nupi mirep ahumna lamba tawnari makhoi sing adudi Congress ki Lucky Priya Devi, Independent mirep oina A Jayashree Singha amasung BJP ki mirep Bani Tombi Sarmani. Ward number 9 da mirep anina lamba tawnari makhoi ani adudi Congress ki mirep Sarat Singha amasung BJP mirep Robindra Singhani. Aduga Ward number 2 da SGP mirep oina Dijamani Singha municipality mikhal asida saruk yari. Asom da Sonai gi punna ward 10 asida apunba mirep 19 na lamba tawnari. Apunba voter masing 13,930 ni. Nupa voter masing na 8,995 ni aduga nupi voter masing na 8,995 ni. Hairiba mafam asida apunba polling booth 15 da vote thadanari. March ki tang 8 da vote masing thigani. Sonai gana Silchar Government Boys School da aduga Lakhipur gina Earl Higher Secondary School da vote masing thigani. Panbayai ngasi Assam gi tongan mafam gi Municipal Board Marfu gi mikhal pangthokli. पोलिंग के बाद यहाँ आया जाएगा गवर्नमेंट बॉयज स्कूल में पोल्ड ईवीएम स्ट्रांग रूम में डाला जाएगा. बाहर सीसीटीवी कैमरा है. ऐसे ही अर्ल स्कूल में भी डाला जाएगा. काउंटिंग लखीपुर का वहीं पे होगा. यहाँ पे हमारा गवर्नमेंट बॉयज स्कूल में 9 तारीख को होगा. Athauba ningsinglup Lakhipur na sinduna Maharaj Gambhir Singh agi chaniga 13 suba mapok komon amasung Poilapul da iningthau asigi mitam khinkhiba chahi ani pharakpagi thorom Poilapul da ngarang pangthokre. Loop ki president RK Sanahal na loop ki viral chingkhatuna thorom haudoglaba matungda iningthau gi mitam da hailai amasung mekruk maira kadaba matungda Assam Thangta Association gi mahiroi singna Thangta gi thogol tawki. Matungda miyam gi oiba yaipa kongset ama Thangta band abadi laipot pubina chingba yauna chatki amasung Poilapul lamlong mari gi karong da khiliba Jawaharlal Nehru gi mitamda leisusu katki amasung Thangta na thogol tawki. Aphong mamifam ayukta loop ki president RK Sanahal mifam apoiduna pangthoki. Kangabam Santi Kumar retired joint secretary Assam Sarkar na athoiba mithung yumnamani loop ki hanagi president Ayekpam Kulachandra landowner amasung loop ki VP Sobam Jayantina ikai khomnaba mithung oina Dice da lengsinki. Dice ki miyoi singda lengyan phi khudol tamlaba matung athoiba mithung lenna maira chukhatki amasung minute ani mayam tumina leptuna iningthau asigi atma santi ki damak thoni jakhi. Lily Music College ki saisakpa singa sayo isai lanthoki. Loop ki General Secretary Yumnam Nadia Chana Taramna okpagi warol amasung wahudok piraba matungda akhanaba wangang loi
Dr. Thokchom Babachandra, Retired Associate Professor, GC College na Kasar Leibaki Puarida Maharaj Gambir Singh amasung Dr. Kangabam Noyanchan, Retired HOD Manipuri, GC College na Gambir Singh Kasar dagi Khomjinba amasung Manipurda Ningthau Oiba haiba hiramda Fazaraba Itihas ki Oiba Mamal Yamlaba Wapung Bibiki, Dice ki Miyoi Singh nasu Ningthau asigi maramda Wangang Biki, Lupki Hanagi General Secretary, Sagapam Birena, Thagat Wahi Pirabamatunda, Tharomasi Chinglen Loisinki. Kasar Jilagi, Lakhipur Subdivision ki Manung Chanbada, Tolen Kunda, Lupa Laktara Changna Sagadaba, Community Hall Amangarang, Tangzanumita, Lakhipur ki MLA Sri Kausik Raina, Urep Uyung Tamkre, Nayagram GP ki Tolen Kun Ward number 4 the Pangthoki Batharomasida, ZPC Anita Devi, Ward Member Romani Devi, GP President Grace Mina Chingba Miyoi Singna Saruyaki. Manipur Bidhan Sabha Mikhal gi Jiribam District ngarang ing tapna Mikhal pangthokre. Vote thadana bagi chang chada 39.0 soino ani oiki. Vote thadaba lakpada BJP Manipur Pradesh ki General Secretary K Sarat Kumar Singna handaki Mikhal asida BJP na margin lising mga helaga kagani haiki. BJP Mirep Oriba and Buddhachandrana, Jiribamda Lariba Ayama polling station Singda Chaluba Matamda, polling station Kudingmak security Nangak Senduna, voter Singna, Niom Kaidana, Ing Tapna Bot Thadabatangaraki Haiki, Mahagna Makatana, Mikalasi, Kana Chenaba Yaudana, Santi Wena Pangthoklibasi, Ubada Nungaiba Pawi Haiki, Mahagna Soidana Kagani Haina Sukali Haina Pongdolomki, JDU Mirep Muhammad Asabuddina, Paumi Singahai, BJP na khwaidagi makhoigi naknaba lamba oiragani amadi mahakna vote lising ahum helaga maipakani haiki karigumbada vote karabadi khwaidagi sotharaba singbo hana midyeng changjagani haiki NPP gi mirep oiriba makak mayum Abbas Khana haiki bada aina isor amadi miyam gi thaujal phangduna miyam gi mihut oirabadi Jiribam district asibu anauba Jiribam lamdam ama soidana purakani haina paumi singda phangdolamki margin che hoyi haidokba margin di khangdero ka ga di khale kote puno tani ya promotion pinimi and motla adu peaceful wall se mayamna tona bachu mayamda ina margin se isi mangai mute hela khane na satogi khalsida Bharatiya Janata Party na out of 60 के मनुंगदा 38 तगिना 42 भगवा फंगागा कोइना बीजेपी ना सोइदन सरकार सेमनी Chahi khudingi pangthoktuna lakpagum kumsi kumjagi oina Tripura gi meiteina taba khungang singda Basanta Ras pangthoknakre Sipahi Jala district ki manung chanbada Dhakabari meitei khungangda Tripura government ki mateng makhada khunja singna silangduna ngarang pangthokiba Kumari Basanta Ras tila Rajdhari Irom Gobin na oiki Sutradhari Taruk amasung Thaunaujam Riti na luchingduna Gopi Taranipan Rasta Sarugyaki Masigi mamangda Nipa Pala amasu pangthoki Amaromda Tripura gi Khwai district ki manung chanbada Meitei Khungang Gauranagar Mayai Lekaidassu Basantara sanaki Uma Mukherjina luchingduna pangthokiba Basantara asida Gopi Taranithuna sarujaki Rajdhari Ranju Sinha aduga Sutradharina Santi amasung Priya Sinha na oiki Haksel loisangi paumatungina Assamda haukiba pung kunmarida Miyoi lising ani chahumga yangkhaida changeng chathakibada Miyoi ani khaktada COVID-19 nabathangnaki Laichad asina Assamda ngarang miyoi amata sikibagi pau leite Manipur gi haksel loisang thokpa pau matungina miyoi 13 ngarang nauna COVID-19 positive oiba thangnaki Positive oibagi chang chada amada simik mari oiri laina asina ngarang Manipurda miyoi ama siki Aroibada maroiba pau amukhana Rajya asigi atei mafam singa loinana ngasi Lakhipur amasung Sonaidasu municipal mikhal pangthokli Athauba ningsinglup Lakhipur na sinduna Maharaj Gambir Singh gi chani ka kuntramari suba mapok kumon amasung Poilapulda ningthaugi mitam khinkiba chahi ani pharakpagi thorum pangthokre Lakhipur gi MLA na Tolen Kunda community hall amagi urep uyung tamkre
जिरीबाम विधानसभा की मिखल इंग तपना पांगथोखरे भोट थादनबगी चांग चादा 95.2 ओइखि चाही खुदिंगी पांगथोकपगुम कुमसी कुमजागी ओइना त्रिपुरा की मैतै खुंगंगसिंगदा बसंतरास पांगथोकनखरे अमसुंग आसामदा मियोय अनि खक्तदा कोविड-19 पॉजिटिव ओइबा थेंगनखरे लाइचेदा सिना ngarangsu मियोय अमत्ता सिखिबगी पाव लेते लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।